ꯄꯥꯎꯈꯨꯝꯁꯨ ꯐꯪꯗꯦ ꯆꯤꯊꯤ ꯊꯥꯈꯤ ꯄꯥꯎꯈꯨꯝꯁꯨ ꯐꯪꯗꯦ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯅꯣꯡ ꯌꯥꯝ ꯆꯨꯈ꯭ꯔꯦ Siddharth Sarang, how is the situation there? How is the situation there? Good, not bad. It's a rainy day. Empty Mura. I'm tribals. Thank you, thank you. Welcome, empty Mura. Tribal is good, always. Very good. Farmer like that, uncle. Auntie, welcome, auntie. Rojit Thumbam, hi. Chak charabro. Charamani Manipuri jam ganna chabani cha. Pakhum so ina pithong lo hai. Wahang so ina tawre. Che kai muthal cha ke ei che kangsoi hai ga ra kai no bo. Chengkup mana anoba do adu kangsoi yam char. Ei che khangde thau thum yam chaba ya da gumba tawro mane chang chi. Chikpa na ba yam tawe ba. Adu gi khara chamna thong ne ngasidi. Malem chakrabo malem present sir. Manipurda 8 p.m. to 9 p.m. चटके रोजी कदाई ले गया होजी से मणिपुर ले तब्रो नाम को मणिपुर चकते 8 p.m. to 9 p.m. दी फॉर्मर है बा पुंसिगी अंगनबा अयुक्ता नाकेन था ओइरबा नाकेलबा पुंसिना ngasisu amuk nokhisira mapal thongda nungaiba minok ama ngasisu amuk nokadobani punsigi tangpham punsigi haibasidi nongthangumbagi punsini kaina aina mu them taba ai phawda thawai popok chang leiringi siganda ai handa kaim phaw wakhalda nungaibam khangdana leini adu jinaiba manipur da lei ado hojiki manipur da chak
ꯆꯥꯛꯇꯤ ꯑꯣ ꯆꯥꯛꯇꯤ ꯍꯥꯏꯕ ꯚꯥꯞꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯕꯅꯤ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯑꯃꯨꯛ ꯉꯟꯅ ꯆꯥꯕꯅꯦꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯁꯤꯠ ꯃꯤꯡꯗꯨꯗꯤ ꯇꯥꯗꯒꯤ ꯊꯝꯃꯕꯅꯤꯅ ꯑꯩꯁꯨ ꯇꯥꯗ ꯁꯤꯠ ꯍꯥꯏꯔꯦꯗꯅ ꯁꯦꯀꯦꯟ ꯂꯥꯏꯛ ꯏꯟꯗꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜꯒ ꯈꯔ ꯆꯥꯛ ꯇꯣꯛꯄꯩ ꯀ꯭ꯋꯥ ꯃꯆꯦꯝ ꯁꯥꯏꯕꯁꯦ ꯋꯥꯈꯜꯒꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯀꯥꯏꯅ ꯇꯧꯔꯤꯅꯤꯁꯦ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯑꯁ ꯇꯟꯖꯥꯁꯤꯗꯁꯨ ꯀꯅꯥꯅꯣ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯉꯁꯤꯁꯨ ꯆꯠꯂꯤ ꯄꯟꯊꯨꯡ ꯂꯩꯔꯕ ꯂꯝꯕꯤꯗ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯏꯌꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗꯤ ꯃꯩꯇꯩ ꯃꯌꯦꯛ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯁꯤꯠ ꯇꯥꯗ ꯑꯁꯤꯠꯅ ꯑꯩꯗꯤ ꯇꯥꯗ ꯑꯁꯤꯠꯇ ꯍꯥꯏꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯤꯠ ꯁꯞꯅꯥ ꯑꯁꯤꯠ ꯁꯞꯅꯥ ꯕ꯭ꯂꯣꯛꯁ ꯍꯥꯏꯔꯛꯑꯣ ꯑꯁꯤꯠ ꯁꯞꯅꯥ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁ ꯑꯗꯨꯗꯒꯤ ꯑꯁꯤꯠꯅ ꯍꯥꯏꯕ ꯔꯤꯌꯦꯜ ꯍꯥꯏꯅ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯁꯤꯠꯅ ꯍꯥꯏꯕ ꯅꯥꯏꯠꯅꯦ 7 to 8 ꯆꯥꯛ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨ ꯆꯥꯛ ꯉꯟꯅ ꯆꯥꯕꯁꯦ ꯌꯥꯝ ꯐꯩ ꯍꯛꯆꯥꯡꯗ ꯐꯩ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯦ ꯍꯥꯏꯅ ꯁꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯃꯕ ꯀꯩꯅꯣꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯁꯨ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯏꯀꯣ ꯑꯗꯨꯒ ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯑꯃ ꯇꯧꯕꯁꯤꯗ ꯇꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯏꯞ ꯏꯁꯇꯥꯏꯜꯁꯦ ꯄꯨꯡꯑꯣꯟ ꯑꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯅ ꯏꯁꯥ ꯏꯔꯨꯁꯤꯒ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯋꯦꯕ ꯑꯗꯨꯗꯒꯤ ꯇꯦꯁ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯈꯇꯝ ꯒꯌꯥ ꯃꯥꯂꯦꯝ ꯎꯁ ꯇꯧꯅꯨꯀꯣ ꯂꯥꯏꯔꯤꯛꯀꯗꯣ ꯅꯝꯁꯤꯜꯂꯝꯃꯨ ꯈꯔꯁꯨ ꯅꯪꯁꯨꯅꯦ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯊꯣꯝꯕꯝꯅ ꯍꯥꯏꯕ ꯆꯦ ꯁꯤꯠ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯍꯧꯖꯤꯠꯅ ꯑꯁꯤꯅ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩ ꯉꯁꯤ ꯀꯥꯡꯁꯣꯏ ꯀꯧꯕ꯭ꯔꯥ ꯆꯝꯊꯣꯡ ꯀꯧꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯡꯁꯣꯏ ꯀꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤꯗꯣ ꯆꯥꯏꯌꯦꯕ ꯉꯔꯥꯡꯒꯤ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯕꯗ ꯑꯩꯁꯦ ꯈꯔ ꯇꯜꯂꯝꯕꯒꯁꯦ ꯈꯔ ꯈꯤꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯅꯣꯛꯅꯤꯡꯉꯤꯕ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯤꯁꯦ ꯑꯌꯨꯛ ꯌꯥꯍꯧꯔꯒ ꯏꯔꯨꯖꯕ ꯇꯟꯕꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯩꯇꯩꯁꯦ ꯀꯥꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯨꯀꯤꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄꯗꯤ ꯏꯔꯨꯖꯔꯝꯗꯕꯗꯒꯤ ꯏꯔꯨꯖꯕ ꯐꯪꯅꯕꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯩ ꯀꯩꯅꯣꯒ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯇꯧꯅꯤꯡꯕꯅꯤ ꯑꯗꯨ ꯇꯧꯐꯝ ꯉꯥꯡꯐꯝ ꯈꯪꯉꯛꯇꯦ ꯑꯩ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯒꯦ ꯇꯧꯕꯁꯦ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯖꯦꯁꯤꯀꯥꯗ ꯍꯪꯉ ꯍꯪꯉ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯅꯕ ꯇꯥꯔꯦꯗꯅ ꯑꯗꯩꯗꯤ ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯁꯦꯀꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯐꯃꯟ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯏꯔꯣꯗꯅ ꯐꯔꯃꯥꯔ ꯀꯩ ꯀꯩꯅꯣ ꯈꯔ ꯁꯥꯡꯅ ꯑꯗꯨꯒꯤ ꯔꯣꯖꯤꯠꯅ ꯍꯥꯏꯕ ꯀꯨꯀꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯃꯤꯇꯩ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯕꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯅꯤ ꯃꯣꯏꯗꯤ ꯏꯔꯨꯖꯗꯅ ꯂꯩꯔꯝꯕꯗꯣ ꯏꯔꯨꯖꯕ ꯐꯪꯅꯕ ꯅꯞꯊꯤ ꯇꯩꯔꯒ ꯂꯩꯔꯝꯕꯗꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤꯗꯣ ꯏꯔꯨꯖꯕ ꯐꯪꯅꯅꯕ ꯈꯔ ꯅꯥꯟꯅꯕ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯤꯕ ꯑꯣꯏꯇꯥꯔꯦꯕ ꯐꯔꯃꯟ ꯍꯥꯏꯕ ꯑꯁꯣꯛꯄꯗꯤ ꯐꯈꯤ ꯗꯥꯛꯐꯝꯗꯤ ꯂꯩꯍꯧꯋꯤ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯇꯦꯁ ꯑꯩꯁꯨꯅꯤ ꯃꯥꯂꯦꯝ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯨꯔꯦ ꯋꯥ ꯂꯥꯡ ꯉꯥꯡꯗꯕꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯈꯔ ꯆꯨꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯁꯤꯗ ꯈꯔ ꯏꯪꯊꯕ ꯑꯃ ꯄꯤꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤꯗꯤ ꯈꯤꯇꯪ ꯋꯥ ꯂꯥꯡ ꯉꯥꯡꯖꯔꯦ ꯋꯥꯈꯜꯁꯦ ꯐꯨꯝꯕ꯭ꯔꯪꯅꯕ ꯑꯃ ꯁꯨꯝ ꯑꯣꯏꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯅ ꯍꯥꯏꯕ ꯍꯣꯁ ꯏꯟꯗꯤꯌꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯥꯡꯁꯣꯏ ꯆꯥꯔꯤꯅꯦ ꯆꯦꯡꯒ꯭ꯔꯨꯞ ꯊꯣꯛ ꯃꯣꯛ ꯇꯧꯁꯜꯂꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯉꯔꯥꯡ ꯆꯤꯛꯀꯟ ꯊꯣꯡꯕ ꯂꯩꯌꯦ ꯑꯗꯨ ꯃꯣꯏꯒꯤꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤꯅ ꯑꯗꯩ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯑꯃ ꯏꯔꯣꯜꯂꯦ ꯁꯤꯃꯗꯤ ꯇꯣꯛꯄ ꯌꯥꯗꯦꯗꯅ ꯑꯗꯩꯗꯤ ꯑꯥꯂꯨ ꯗꯦꯁꯤ ꯑꯥꯂꯨꯗꯨꯝ ꯕꯖꯥꯔ ꯇꯧꯁꯜꯂꯦ ꯍꯥꯎꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯁꯤꯠꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯨꯀꯤ ꯅꯨꯄꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯑꯗꯨꯅ ꯀꯔꯤꯝ ꯈꯪꯗꯦ
ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯔꯤꯝꯐꯥꯎ ꯈꯪꯁꯨ ꯈꯪꯖꯗꯕ ꯑꯩꯁꯨ ꯌꯥꯎꯖꯗ꯭ꯔꯕꯅꯤ ꯀꯨꯀꯤ ꯀꯨꯔꯥꯡꯒꯤ ꯀꯔꯕꯥꯔꯁꯤꯒ ꯑꯗꯨꯒꯤ ꯀꯣꯛ ꯊꯥꯗꯔꯨꯔꯒ ꯑꯩ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯤ ꯄꯩꯁꯥ ꯀꯥꯕꯤ ꯍꯦꯛꯇ ꯍꯧꯋꯦꯕ ꯑꯩꯁꯦ ꯑꯗꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯄꯥꯔꯤꯃꯣꯝꯒꯤ ꯐꯣꯇꯣ ꯌꯥꯎꯕꯗ ꯄꯥꯔꯤꯃꯣꯝꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯣꯏ ꯃꯥꯅ ꯌꯦꯡꯈꯠꯂꯨꯕ ꯃꯥ ꯃꯣꯏꯒꯤ ꯆꯦꯅꯦꯜ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯇꯣꯞꯄ ꯀꯨꯀꯤꯒꯤ ꯆꯦꯅꯦꯜ ꯑꯗꯨꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯔꯤꯃꯣꯝꯅꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯩꯗꯤ ꯔꯣꯖꯤꯠꯅ ꯔꯣꯖꯤꯠꯅ ꯆꯤꯟꯁꯨ ꯈꯨꯝꯃꯦ ꯅꯣꯛꯁꯨ ꯅꯣꯛꯑꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯑꯊꯧꯕꯁꯤꯡ ꯏꯃꯥꯒꯤ ꯄꯥꯔꯤ ꯔꯣꯍꯤꯠ ꯈꯥꯔꯤꯕꯝ ꯍꯥꯏꯅ ꯅꯍꯥꯟꯋꯥꯏ ꯂꯥꯏꯞꯇ ꯍꯦꯛ ꯍꯦꯛ ꯌꯥꯎꯔꯝꯕꯅꯤ ꯃꯥ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯔꯝꯕꯅꯤ ꯃꯥꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯆꯦꯅꯦꯜ ꯅꯨꯡꯅꯦꯜ ꯀꯛꯅꯈ꯭ꯔꯕ ꯈꯪꯗꯦ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯇꯩꯊꯣꯛꯂꯝꯕ ꯏꯃꯥꯒꯤ ꯄꯥꯔꯤ ꯑꯊꯧꯕꯁꯤꯡ ꯃꯤꯅꯗꯤ ꯑꯩꯕꯨ ꯎꯗ꯭ꯔꯕꯅꯤꯅ ꯏꯀꯥꯏꯕꯒ ꯈꯪꯗꯉꯩ ꯏꯁꯩ ꯑꯗꯨꯝ ꯉꯪꯉꯤꯅꯤ ꯑꯩꯁꯦ ꯀꯨꯀꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯩꯀꯣ ꯑꯥꯔ ꯑꯥꯏ ꯄꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯒꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯎꯗ꯭ꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯈ꯭ꯔꯕ ꯑꯗꯨꯅ ꯅꯣꯏꯗꯤ ꯅꯥꯒꯥꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯀꯨꯀꯤꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄꯁꯤꯗꯤ ꯃꯣꯏꯅ ꯅꯤꯡꯕ ꯏꯁꯣꯔꯒ ꯑꯇꯣꯞꯄ ꯃꯤꯅ ꯅꯤꯡꯉꯤꯕ ꯈ꯭ꯔꯤꯁꯇꯦꯟꯁꯤꯒ ꯃꯥꯟꯅꯗꯦ ꯃꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯍꯦꯜꯂꯦ ꯍꯥꯏ ꯀꯨꯀꯤꯅ ꯑꯗꯨꯗꯤ ꯅꯥꯒꯥꯅꯁꯨ ꯄꯥꯔꯃꯤꯁꯟ ꯂꯧ ꯇꯥꯔꯦꯅꯦ ꯀꯨꯀꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯖꯔꯤꯕꯁꯦ ꯁꯤꯁꯤ ꯃꯔꯝꯒꯤꯅꯤ ꯃꯩꯇꯩꯅ ꯆꯠꯂꯤꯕꯁꯤꯁꯨ ꯁꯤꯁꯤ ꯃꯔꯝꯒꯤꯅꯦꯅ ꯑꯣꯏꯊꯣꯛ ꯐꯥꯊꯣꯛꯇꯕ ꯃꯗꯨ ꯅꯨꯄꯤꯗꯣ ꯍꯦꯛꯇ ꯑꯍꯤꯡ ꯑꯣꯏꯔꯒ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯄꯅꯤ ꯑꯗꯩ ꯑꯁꯤꯠ ꯅꯥꯏꯕꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯇꯅꯤ ꯑꯩꯅ ꯌꯦꯡꯖꯕ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯈꯔ ꯅꯧꯔꯤꯅ ꯇꯧꯅꯤ ꯈꯔ ꯂꯩꯔꯗꯤ ꯅꯨꯡꯁꯤꯕꯋꯣ ꯅꯨꯡꯁꯤꯗꯕꯋꯣ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯖꯥꯠ ꯖꯥꯠ ꯑꯦꯐ ꯄꯤꯗ ꯃꯌꯥꯝ ꯂꯩ ꯀꯨꯀꯤ ꯚꯤꯗꯤꯑꯣ ꯑꯣ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯂꯛꯄꯅꯤ ꯆꯥꯛꯂꯔꯤ ꯋꯥꯃꯩꯒꯨꯡ ꯅꯣꯏ ꯃꯔꯤ ꯈꯛꯇꯪ ꯂꯩ ꯃꯤ ꯂꯤꯛꯄꯅꯤꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯒꯦ ꯂꯀꯥꯅꯨꯡꯗ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯥꯏ ꯋꯥꯏ ꯑꯩꯅ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯐꯣꯟ ꯇꯧꯕꯗꯗꯤ ꯅꯣꯡ ꯃꯪꯉꯤ ꯍꯥꯏ ꯑꯗꯣ ꯅꯣꯡ ꯆꯨꯔꯕ ꯔꯣꯖꯤꯠ ꯅꯣꯡ ꯆꯨꯔꯕ꯭ꯔꯥ ꯅꯣꯡ ꯃꯝꯃꯦ ꯄꯨꯡꯃꯝ ꯃꯝꯃꯤ ꯆꯨꯗꯤ ꯆꯨꯗ꯭ꯔꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯀꯟꯅ ꯆꯨꯕ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯑꯉꯥꯡꯁꯤꯡꯅ ꯇꯤꯚꯤ ꯌꯦꯡꯕꯁꯦ ꯑꯇꯩ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯦꯊꯥꯂꯥꯗ ꯌꯦꯡ ꯂꯩꯈ꯭ꯔꯦ ꯏꯃꯨꯡꯁꯤ ꯆꯦꯊꯥꯂꯥꯜꯒꯤ ꯃꯈꯣꯟꯅ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯕꯅꯤ ꯆꯥꯛꯇꯣꯏꯅ ꯅꯣꯡ ꯆꯨꯔꯕ꯭ꯔꯥ ꯑꯗꯨꯅꯤ ꯄꯥꯈꯠꯂꯦ ꯑꯗꯨ ꯑꯗꯩꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯑꯒꯔꯇꯂꯥꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯃꯅꯤꯄꯨꯔ ꯇꯥꯟꯅ ꯄꯥꯏꯗꯣꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯣꯡ ꯃꯪꯉꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯐ꯭ꯂꯥꯏꯠꯇ ꯑꯩ ꯀꯤꯖꯕꯅ ꯈꯪꯗꯦꯗ ꯑꯩ ꯋꯥꯈꯜꯁꯤꯒ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ ꯃꯤꯠ ꯅꯥ ꯒꯧꯁꯜꯂ ꯂꯩꯅꯦ ꯑꯩꯗꯤ ꯌꯧꯕꯨ ꯌꯧꯔꯝꯃꯅꯤ ꯑꯩꯁꯨ ꯐꯣꯟ ꯇꯧꯕꯤꯗ꯭ꯔꯤ
ꯃꯤꯒ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯃꯩꯇꯩꯅ ꯚꯣꯠ ꯀꯨꯀꯤꯅ ꯋꯥꯔ꯫ ꯍꯟꯗꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯅꯤꯄꯨꯔꯒꯤ ꯚꯣꯠꯁꯦ? ꯀꯨꯀꯤꯗꯤ ꯑꯃꯇ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯑꯔꯣꯏꯀꯣ? ꯈꯪꯗꯦꯗ ꯚꯣꯠ ꯕꯔꯥꯡꯒ ꯑꯝ ꯊꯥꯗꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ꯫ ꯑꯃꯅ ꯄꯥꯜꯂꯁꯨ ꯑꯃꯅ ꯄꯥꯜꯂꯁꯨ ꯑꯗꯨꯝ ꯁꯨꯔꯒ ꯆꯥꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯁꯨꯔꯒ ꯆꯥꯔ ꯂꯩꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯒꯤꯇꯅꯤ ꯅꯨꯡꯉꯥꯏꯔꯤꯕ꯫ ꯑꯩꯗꯤ ꯅꯣ ꯚꯣꯠ꯫ ꯑꯗꯨꯅꯤ ꯑꯩꯁꯨ ꯇꯜꯂꯦ꯫ ꯑꯩ ꯚꯣꯠ ꯊꯥꯗꯗꯕ ꯃꯌꯥꯝ ꯌꯥꯎꯒ꯭ꯔꯦ꯫ ꯂꯣꯏ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤ ꯂꯥꯏꯞꯁꯦ꯫ ꯑꯃꯨꯛ ꯃꯨꯊꯠꯂꯒ ꯑꯃꯨꯛ ꯊꯥꯒꯦ꯫ ꯑꯗꯣ ꯍꯟꯗꯛ ꯂꯥꯏꯞ ꯊꯥꯕ ꯃꯤꯁꯤꯡꯗꯤ ꯂꯥꯛꯑꯔꯣꯏꯌꯦ ꯑꯩ ꯍꯟꯗꯛ ꯌꯥꯎꯔꯨꯗꯕꯅꯤꯅꯅꯦ꯫ ꯁꯤꯁꯇꯦꯝꯕꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯄꯥꯝꯂꯕꯗꯤ ꯄꯋꯥꯔ ꯂꯩꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯃꯥꯂꯦꯝ ꯚꯣꯠ ꯊꯥꯗꯒꯗ꯭ꯔꯣ? ꯀꯅꯥꯗ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯒꯦ ꯀꯥꯏꯀꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ? ꯃꯌꯥꯝꯅ ꯌꯥꯅꯕ꯭ꯔꯥ ꯄꯥꯝꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗꯦ꯫ ꯔꯣꯖꯤꯠꯁꯨ ꯚꯣꯠ ꯊꯥꯗꯔꯣꯏ ꯍꯥꯏ ꯅꯣ ꯚꯣꯠ ꯍꯥꯏꯍꯦ ꯅꯪꯁꯨ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗꯦ ꯍꯥꯏ꯫ ꯚꯣꯠ ꯊꯥꯗꯅꯔꯣꯏꯗ꯭ꯔ ꯖꯥꯠꯂꯕ? ꯚꯣꯠ ꯍꯥꯞꯄ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯄꯦꯟꯖꯔꯦ ꯔꯥꯖꯅꯤꯇꯤꯒ ꯑꯗꯨꯉꯩ ꯏꯄꯥ ꯍꯥꯛꯇꯛꯇ ꯔꯥꯖꯅꯤꯇꯤ ꯔꯥꯖꯅꯤꯇꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯈꯤꯔꯦ ꯄꯨꯔꯥ ꯈꯥꯔꯦ꯫
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯂꯦꯡꯕꯁꯦ ꯇꯨꯝꯃꯤꯌꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯏ ꯁꯪꯉꯤꯅꯦ ꯑꯩꯁꯦ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛ ꯊꯥꯔꯒꯦ ꯅꯣꯏ ꯀꯃꯦꯟ ꯏꯗ꯭ꯔꯕꯅꯤꯅꯀꯣ